Su group koki zomi mar na muhut sin mawai oin siznarak para ZRO ni yaning daba phungdorakli. Suspension of Operation Su group koki zomi mar haiba wahai sina muhut sin bagi matang na zomi Reunification Organization ZRO na laiba pokpa numiti yaning daba phungdok pagaloin na wapung kratam nakli. Supreme Court ki Advocate Visorja Singama sum koki Civil Society Organization ki advisor na media housing thamlakliba advisory dugi matang na ZRO na wapung kra phungdorakli. Media organization, editor, publisher amasum correspondent sing na su group pu kokizo political group haiba wai siznagadabani ZRO na advisory note adu yengsinbaga loina koki haiba wai adu maru oina siznarakpana chathariba peace process asida akaiba pirakpi ZRO haiba organization asi mayek sengwa saktam amasum matik mayai leiba mani kumsing English singaniga mangada India government ka su sign tawnaba matamda mayek sengna yawkhiba organization ni madudana tana United People Front UPF ta wakhalon manaba group sing punsin aduna political agenda ama phangnanaba changsin bada su ZRO saruk yari su group ko ki zomi mar haina amo chinana bkhona rakli badu media da lana campaign chitaba mani aduguma thawang adu chatharoi dabani haina su akan bo warning torakli Kokomina lengak ta thamkiba wafam singi pakhum pirakli IDP sing karamba matamda mapung phana mayumda hanjinba ngamgadagi haibigi akaknaba matam yauraktre athoba Internally displaced person IDP mayumda hanjin hanba hore hairabasu karamba matamda mapung phana mayumda hanjinba yagadagi haibigi matangdadi logbawon gi maikaidigi pirakhiba pakhumda yaurakti haina ngasi lamphel path leiba kokomi gi office ta pangthokpa pawgi mifam amada lup asiki convener khuraizam athobana phongdokri Magna Makatana Hai, Coordinating Committee on Manipur Integrity Kokomina Thamaki Mamangdigi Manipur gi Governor Ajay Kumar Balada Memorandum ama pisinduna internally displaced persons mayum da hanjin hanbegi pekhaliba thabak thoram singi sapsaba process report pibinaba amadi toan bo hang kya so hangkibani tham helaglaba phawbut lenga ki mekedi pakhum pirak tabadi gi saliba tha sigi taraga ni thoida Kokomina lamsingduna Manipur gi miyam amadi IDP singaloinana logbawon thomjinki namidadu da laingak na aibo ina pakhum pirak lagi haibigi thazba pirakhi ngaranga thengbra logbawon gi mekedi gi aibo pakhum pirakri hanana December 13 laingak na phongkiba press release amaga loinana pirak pakhum singadu peningai witi IDP sing masagi mayumda karamba matamda halhangadagi haibigi matangna hangkiba gohang amadi makoi bi mayumda halanana ba pekhaliba thabak thoram sing Kangan biu hai batuda India lenga mas Manipur lenga na mating pinaduna saphaba phibam ama lehna bo honari haina na thaiduna pakhom pirakhi pakhom singadu ki manungda lainga na pakhaliba resettlement ga mari leinaba lupa crore sawga kungo humdu gi package pirakhi madu direct benefit transfer ki kuthang IDP sing gi account yohon ba hokre security arrangement gi matang na sab wafam panbi gi muhutta mari leinaba DC singa tanaduna sangba sakat gi thabak paikhatpa lanmi gi barrack sabigi wapum oina palakhi mamang da lenga na July thari gi horaga December tha phawbud phase ahum thokna khaidok tun IDP sing mayum na hanjin hangani haina phongdokhibani hiramasi gi matang na pirakliba pakhum mayek singdi karamba matam da IDP sing mayum na hanjin hanbigi thabak loisinggadagi haiba yawdi hanjin hangani haiba wapum hanjin haiba duna oithokpa yaroi thabak oina pangthokpa mathoktai Piba masida IDP sing mayum da hanjin bada sahi kya sangki gadori bigi haiba khangmamdri kokomi gi convener khuraizam athobana makhata na hai buffer zo leiti haiba wapam January taragani thoida governor masamang na lenga ki official sing amasung kokomi gi thaumi sing gi mamangda phongdokhibani adomena mak buffer zone gi matang dadi memorandum pankidabana ngarang pirakhiba pakhum si edur yawrakhidri makhata na hiramasi gi matang na taksinduna arepa amakhangna na bohonagani kokomi na sangsin gidaba khongjang sing gi matang dadi ngarang Thaki was January Kuntraga Matugi Matamadu Dumak laying the lady. Miyam Gidamak Hawaii Ponta Pikrava drivers Ahunga Taraga Matoida Ikaikum Nabud Creek, drivers in Lamdam Sigi Sit Milongi Young Len Saruni, Anurak. All Manipur Road Transport Drivers and Motor Workers Union Gimiyam Khada Joint Coordinating Committee 37 Suba Driver Day Observation 2026 na Sinduna Driver Day Gi Tharamasi Thamai Bandal Liba Thau Ground Pangtokri.
स्टेट असिगी लाइफलाइन ओरिबा नेशनल हाईवे नंबर 37 इम्फाल जिरीबम लंबी अमदी नेशनल हाईवे नंबर 2 इम्फाल दिमापुर लंबीदा लमदम असिगी मियामगी हिंगबद संग तंगाई फदबा पुलम पुष्णनबा होनबदा थावैना पोंता पीख्रबा ड्राइवर सहूंग तरागा मापन की मफमदा लमदम असिदु लैरिबा यामलबा मियामना हाइकलेका तमदुना इकाई खुमनबरख्रे अवाब क्या मयुनदुना तुम्फम चफम खंगदना मथौ तौजरिबा ड्राइवर सिंग तथि तवैना तौबिगनु इकाई खुमनबियु मणिपुर लेंगानसु नेशनल हाईवे सिंगदा मथौ तौरिबा ड्राइवर सिंग बु अकी खंगलैतना मथौ तौबु यहननबा अकनबा सेक्शन थरंग लौबियु हाइना जॉइंट कोऑर्डिनेटिंग कमिटी की 39 ड्राइवर्स डे की ऑब्जर्वेशन की कन्वीनर माइमोम अनिल मैतैना अपील तौरखली थाव ग्राउंड पांथोप 39 ड्राइवर डे थौरम एडिशनल चीफ सेक्रेटरी ट्रांसपोर्ट अनुराग बाजपाई ट्रांसपोर्ट डिपार्टमेंट की डायरेक्टर खुमनथेम दैना ट्रैफिक कंट्रोल पुलिस विंग मणिपुर की एसपी सिफांग सेलेलिया सोपेमला ट्रांसपोर्ट एंड ड्राइवर्स काउंसिल की वाइस प्रेसिडेंट केस इबोतोंबी यावना लमदम सिंग अमदी तमद लैरिबा तोवान तोवान ड्राइवर अमदी ट्रांसपोर्ट यूनियन सिंगी मिहुतसिंग यावना मियोय क्याना सरुक याखि ngasi thauram aduga mari lainana national highway singda mathau tawbada laikhidraba driver singi yungi miyoi driver amadi handyman lising amaga sangwa gi mafamda khudol tamduna makhoi gi thaudang adu ikai khumna butki ngasi thauram aduga mari lainana organizing committee gi convener maimom anil maitai na hai ngasi numerasi maru oina kumja englishing amaga samapan ga mogdra gi january 13 da oirengai all एयरफील्ड नुमित तरेनी सुबना लिसांगसिना ड्राइवर खुनाई हंथब मियंग येंगलकपा मदी ओटपी नैबिरकपदिगी थवाई सोकलबा ड्राइवर सा क्याना संगसिनकिबा खोंगजंग निंगसिंगबा ओइना सही खुदिंगी पांगथोकपने हाइदि सेपरेट एडमिनिस्ट्रेशन की डिमांड तौरदुना कुकी सिंगना मफम क्यादा खोंगसा चक्री गुवाहाटी की मिफमदा कुकी जौगी एमएलए 10 की मनुंगदा मंगा यावखिद्री लेंगाक सेमजख्रसनु हाइबा यावरी एके मिश्रना कुकी सीएसओ सिंगुनख्री Indigenous Tribal Leaders Forum ITLF na sinduna Chuchampur Kuki singi separate administration PU have demand toroduna ngasi Chuchampur Tengnopal Pherzol na singbda wakat khongsa chakri wakat khongsa adura saru yakhiba singna tuan bamakal gi warol sing thaba placard sing paina khiba warol sing adu gi manungda political solution habisi makhoi gi hangni thengna phangba wayel di phangdaba ga mane मैथे की गवर्नमेंट सेमबदा अखोई सरुक यारोय मसुम तोखाई ताबा हाइबिसिन अमत ngairब वरोय सिन्नी हाइबना सिंगबा याखि तुंगदा वकत खोंगचत अदु माइ पखनबगी दमा ITLF ना थौरमदु सरुक याखिबा सिंगबु थकप फोंदोरखलि मरासिदा ngarang suspension of operation su taunabada yauriba larholup singna guwahati da kawkiba mifamda kokijau gi MLA 10 gi manungda manga saruk yakhidre haidi thajaba yaba mafamdagi phangwa paun hai makhoi mifam adura saruk yaba ngamdabigi pauti loinamak pinarkhi amasum makhoina lawbu warebadura sawatkani haibigi sirol su tharaki haidi saruk yakhidaba MLA singa dudi Dipaimuk AC gi MLA ngursang sanati Chuchampur AC gi MLA LM Khawte Tengnopal AC gi MLA Latpa Hokip Thanglon AC gi MLA Bungjagin Balti amasum Saikul AC gi MLA Kemneo Hangsingni Bungjagil Balti di mahaki haksangi phibamna maram oiraga saruk yaba ngamdri haina phongdorki pausina makhata na hai yamna maru oiba mifam aduda lengak semba yawba yawdabigi matangda kangbu ani thulaki kangbu amana lengak semjakrasanu haiba ma aduga atopa amana lengak sema loidabani haiba kangbu amani lengak semjakrasanu haiba kangbu du amuk nakpak ta narakhi nakpak amana lengak sembada makhoisu yahoba sungani haiba ma aduga atopa nakpak amana yawroidabani haiba kangbu amani paramasi gi mathakta mifam adu saruk yakhiba civil society organization amasum makhoigi intellectual kangbu amana lengak sema loidabani haiba wafamda lepana lakhi lepaga lekhi tungda mifam adura Manipur government ama semlabasu semdrabasu kumja English ngani ko kunga teret phawgi manungda legislation leiba union territory ama India government na sembigadabani haiba demand pukhana bore lokhi mara asida suspension of operation ki kedar sing wari sanabada India government ki mihut oina yauriba union home secretary AK Mishra ngang imphal thulakhi aduga ngasi numidang wairam Guwahati dankhri mangna imphal da leiding ere kangpokpi amasum Chuchampur da satuna kuki gi civil society organization singi lusingba singa unakhi hari Manipur popular government ama semana kuki MLA sing yahonaba yamna kana pressure piri masigi sumathakta makhoina separate administration natragana union territory gi demand tauribadu oithokloi phongdoklamne hari
Singgi MLA na kaidongaida mari ani longba tawroidabani Jaisandra. Singgi MLA na singda satlaga wa ama haiba amasum tamdana atopa ama haibigi thawang kaidongaida tawroidabani haina Justice Committee gi Chairman Jaisandra Konthaujamna phungdokri. Anglo Manipur War 1891 gi lanfamna saruk yakhiba athawbusingi photo amadi maming yawba calendar ama phongmagi thoramda makna wafam asi phungdokhibani Kangla da ibudau pakhangba amadi ebendau yaisna khurumlaba matungda athawbusingi photo amadi ming yawba calendar adu phongkhibani thoramdu da makna hai ipaipu singna matam amada khagi leibak yona ngamkhai sandoklami ngasi Tripura haina khangnariba takhel amadi kabo tampak Manipur gi oirami haibigi wari singbul ngasi miyangi mihut singna naina phamthui Haujikti highway sing power senaba ngamdabigi mathakta tampakta khundariba singna highway singda maning tawna sadok sin tawa ngamdri singda leiribe MLA singna mari ani longmagi thawang kaidongaida satharoidabani miyamgi mihut oiragadi miyamgi yepa thawrang khak lokhatgadabani India na Manipur bu maikai kyara kangkhong sehna bu honari amako India government na Manipur bu maikai kyara kangkhong sehna bu honari haina All Manipur United Clubs Organization amuko gi president Sanjoy Shorakhabamna ngasi pawmising phungdokre amuko gi office ta pawmising unabada makna haki hauji oiriba Manipur gi tangdu reita da phibamasi tang taba solution ma purak ngamdri basigi texak punam India lenga na pugadabani ngasi phawbar Manipur thukli irang asi loisindana lairi basi thawoina India government na silabra habi wong ama saun hangbu yarakli sanglaba sei sa kya puna khunda minerkli bakanglu phurup singa sidi khaibung lepna duna hatna sunaba kya leptana thukli basi India lenga na thawoina sinba thawsilama gi makhadani maana makhata na hai ethnic line Manipur buma sit masi thugaiba loina muthat pa madi leikha tanaba sinba yaroi Central Force gi mama makta thawdok sing tholakpada yenglaga leibigi wanto karino Congress na BBG Ramji gi matang na miyam da lan uhana bo hotnaribsi tungda ikairakani esara India gi lairaba miyam gi damak National Rural Employment Guarantee Act asi India government mamang da Mahatma Gandhi hapsilaga ming on kibani miyam gi damak yaifana ba thabak subagi numit chamani oiramba du numit chamaga kun suwan bani loidana Basic Bharat Program Rozgar or Ajivika Guarantee Mission BBGR ARG haina Central BJP government na hongkiba sida Congress na lan una bokona ribesi tungda ikairakani haina BJP Manipur Pradesh ki President Sada Devi na phongtorakli haibo apama singasi BJP State Office Thambal sangli na pangtokpa pawmising unaba amada Sada Devi na phongtokhibani mana makhata na hai job card holders sing numit chamani thabak pibadu numit chamaga kunni thabak pigadoribani sada kun hengalibani masidanatana numit humphuni ama lawu singu matamna suti piribani numit humphuni asi mangadabnati Congress na oidaba kaya haijinduna miyamna lana lamjingna bo honari loina mifam kaya pangthokduna lana lamjingna bu honari masi Congress ki hauna bine haina suphungtoki mana makhata na hai anawi scheme asina lomi singsu hena kana ba phangan doribani panchayat ki thabak thorom kaya da hena kana ba su phangan doribani scheme asigi damak India sinma thungna mapung phana khangana bo honari panchayat block level district level kudimak program pangthokli BJP state office ki su ngasi su program pangthokli bani haiba haina wapum kya su makhata na phongtoki paugi mipamaduda saruk yakhiba BJP Manipur Pradesh ki vice president CS Sidandana phongtokibada Congress na sathariba oidaba ngangbi program mayam state kudimakta satharakliba si Congress ki thabak thoram kya maithirakpadigi haifam leitabadigi tawpham khangdabadigi lana sandoklibani kuiraga ikairakigani NAREGA English singaniga mangara Congress na Mahatma Gandhi hapsinduna maming on kibani BJP ne hekta maming on banati leibak miyam gi yaifanabagi damaktani Congress lusing basing ladik haiti haibanati scheme gi satna lonsat singadu munna pabiyu hainasu makatana phongdoki Ireng liang mai khulda satharama kuki khulai paibi singi luzadaba thawongni youth front haumi Haukiba sai kyagi mamangdagi Manipur gi wangmadagi mitop sangsilaktuna singi lamsingda umang kokthokuna popi thaba madi drug lalonbagi thabak satharakpada lamdam asida yelhoingaidagi khundaraklaba phurupsingda asauba saithing ama piri
ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯌꯣꯛꯇꯨꯅ ꯊꯝꯂꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯍꯛꯊꯦꯡꯅꯅ ꯁꯧꯒꯠꯂꯤ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯅꯕ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯄꯤꯕ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯟꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯌꯨꯠ ꯐ꯭ꯔꯟꯠ ꯍꯧꯃꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ.ꯑꯦꯁ. ꯖꯣꯟꯁꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯁꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤꯅ ꯃꯦ 3, ꯏꯪ 2019 ꯍꯧꯅ ꯑꯇꯝꯅꯅ ꯃꯤꯇꯩꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯂꯝꯗꯝ ꯑꯁꯤ ꯇꯪꯒꯣꯏ ꯑꯣꯏꯅ ꯆꯥꯛꯂꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯒꯤ ꯁꯦꯠꯅ ꯈꯥꯏꯅꯕꯒꯤ ꯃꯩꯁꯥꯛꯅ ꯌꯨꯝꯊꯣꯡ ꯀꯌꯥꯗ ꯃꯤꯀꯞ ꯃꯤꯔꯥꯎ ꯀꯣꯟꯅ ꯅꯤꯜꯂꯤ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯇ ꯇꯥꯔꯤꯕ ꯑꯋꯥꯕꯁꯤ ꯆꯤꯡꯒꯤ ꯂꯝꯗ ꯐꯪꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯕꯅ ꯆꯤꯡꯗ ꯌꯦꯜꯍꯣꯏꯉꯩꯗꯒꯤ ꯈꯨꯟꯗꯥꯔꯛꯂꯕ ꯐꯨꯔꯨꯞꯁꯤꯡꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯏꯍꯧ ꯁꯥꯒꯠꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯅꯤꯡ ꯇꯝꯅꯕꯒꯤꯗꯃꯛ ꯁꯦꯝꯒꯠꯂꯤꯕ ꯑꯅꯧꯕ ꯂꯝꯕꯤ ꯖꯔꯃꯟ ꯇꯥꯏꯒꯔ ꯔꯣꯗ ꯁꯦꯝꯕꯗ ꯑꯊꯤꯡꯕ ꯄꯤꯕ ꯄꯣꯄꯤ ꯊꯥꯕꯗ ꯑꯊꯤꯡꯕ ꯑꯃꯗꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯀꯦꯝ ꯁꯥꯕꯗ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯈꯨꯜꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯂꯦ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯟꯗꯛ ꯏꯔꯦꯡ ꯂꯤꯌꯥꯡꯃꯩ ꯈꯨꯜꯗ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯊꯣꯛꯍꯜꯂꯝꯕꯗ ꯅꯠꯇꯅ ꯈꯨꯜꯒꯤ ꯆꯤꯌꯔꯃꯦꯟ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯜꯂꯝꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯅꯨꯡꯗ ꯀꯣꯀꯤꯂꯦꯟ ꯊꯥꯖꯤꯜꯂꯝꯕ ꯑꯗꯨ ꯌꯣꯡꯅ ꯂꯧ ꯃꯄꯨ ꯇꯥꯟꯕꯒꯤ ꯊꯧꯑꯣꯡꯅꯤ ꯃꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯁ ꯇꯧꯕ ꯂꯔꯍꯨꯂꯨꯞꯁꯤꯡꯒꯤ ꯀꯥ ꯍꯦꯟꯕ ꯂꯨꯖꯗꯕ ꯊꯧꯑꯣꯡꯅꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇꯅꯤ ꯚꯥꯔꯠ ꯁꯦꯝꯕꯗ ꯀꯣꯀꯤꯂꯦꯟ ꯂꯩꯕꯥꯛ ꯑꯃ ꯌꯥꯎꯈꯤꯕ꯭ꯔꯥ ꯀꯥꯏꯕ ꯌꯥꯔꯔꯣꯏꯗꯕ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯌꯣꯛꯇꯨꯅ ꯊꯝꯂꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯦꯝꯁꯤꯟꯅꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯃꯛꯇꯗ ꯏꯔꯥꯡ ꯂꯤꯌꯥꯡꯃꯩ ꯈꯨꯜꯗ ꯆꯠꯊꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯀꯨꯀꯤꯁꯤꯡꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯄꯥꯏꯍꯟꯕꯅꯤ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯥ ꯆꯤꯡꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒ ꯇꯝꯄꯥꯛꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒ ꯈꯦꯠꯅꯔꯤꯕ ꯀꯔꯤꯒꯤꯅೋ ꯃꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯀꯔꯝꯕ ꯊꯧꯁꯤꯜꯅꯣ ꯃꯅꯤꯄꯨꯔ ꯑꯁꯤ ꯅꯤꯁꯥꯒꯤ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤꯗꯒꯤ ꯀꯟꯕ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯊꯧꯗꯥꯡ ꯅꯠꯇꯕ꯭ꯔꯥ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯕꯨ ꯊꯧꯑꯣꯏꯗꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯅꯤꯡꯕ ꯀꯥꯏꯍꯜꯂꯦ ꯍꯥꯏꯔꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯍꯥꯏꯔꯤꯕꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯚꯥꯔꯠꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯠꯊꯣꯛꯄ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯐꯝꯄꯥꯛꯇ ꯑꯆꯧꯕ ꯃꯐꯝ ꯀꯟꯗꯨꯅ ꯃꯤꯡꯆꯠ ꯀꯌꯥ ꯄꯨꯔꯛꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯇꯦꯟꯇꯅꯁꯨ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ